Incredible Story Manipur na ngasisu aigi nuksiraba viewersinggidamak 2021 da release tawkiba trailer amadi drama da based tawba In the Heart of the Machin gi movie puduna laksari. Movie asina fangkiba rating khara pallabada IMDb rating da 10 gi manung da 7.2, Prime Video da 10 gi manung da 7.2, Rotten Tomatoes da 71%, Google users na 59% like pikiba movie amadi. Fare adudi mayam movie asida saktam langlibi amadi movie asigi samlapo wari pandabi movie romda oina mai onsilasi. Mayamna movie asi yengdringai gi mamang channel asibu ahanba thengnabibu oiragadi nuksibiduna channel asibu like, share amadi subscribe tawbirambasu kaubiganu. Wari asi 1973 da Soviet ki Central Prison amadagi horai. Mafam asida chahi ani muki mamangdagi leiraklaba Bohemina Captain Balkil asi yamna fattaba misak amani. Masada minungsi kari amata machet amata yaude. Aduga Captain Balkil asi masagi nungainabagi dabak prisoner singbu yamna tamthiba mongda otpa naiba kaya amasu tawi haiba khangami. Aduga amuksu Bohemina khangami mafam asida leiriba prisoner sing asigi dream asi prison asida leiriba workshop ama lei. Masida thabak suba phangba asini. Makoina asumna khalibagi maramdi karigumba prisoner amana workshop asida numit nini thabak surabadi mahak prison asida leibagi chairak adu numit humnigi matam kakthagadoribani. Masidagi makoising aduna workshop asida thabak tawba matamda yamna thawai yauna thabak asi surambi. Aduga numit asisu yamna nungaina adumak haukhirami. Nongmagi numit amada prison adugi warden aduna Bohemi bu magi office ta kaurami. Aduga warden aduna Bohemi gi mafamda magi chairak adu matam tensinnabagi damak offer ama pirambi. Warden na hairi mafam asida leiriba prisoner sing asidagi nangna nangi oiba team amabu semgadawani. Nangi team aduna workshop asida tawriba thabak asi double times tawba ngamlabadi nangbu aina sahi amagi manungda sungsoi soidana thadokani. Warden na amuksu makhata na hairi nangna nangi team adu prisoner sing asidagi nangna hek pamjaba mi sing adu khanduna nangi team adu semkatpa yai. Bohemina hairi aigi team oinabagi damak prison asida leiba chet kowa mioi amabu pami haiduna wafam asida warden di jara amde maramdi chet hairiba mioi asi aduki matik yamna khudong thiningai oiba yamna sauganba yamna tamthiba misak amani. Chet na numidang amada mioi anibu yamna tamthiba mongda hatkibani. Bohemina warden gi mafamda hairi adu pumnamak oidunasu chet matik mathona leiba suba nombada yamna kanba thabak suba matamda chokthaba naidaba misak amani. Aduna mahak asi team asigi damaktadi khwaidagi maru oiba misak amasu oigani. Bohemina asumna haibadagi wardel adusu yaraklambi. Masigi batung Bohemina magi team amabu semgatlambi. Magi team asida chet, needle, on master amadi Chrisina singba prison asida leiriba mioi singbu yaurambi. Bohemi ga thabak suminagadoriba magi team aduna chet ka thabak puna tawminaba asi makhoigi masada akiba pakhatpa khara su faurambi. Maram asidagi Bohemina makhoi sing adugi mafamda hairambi nakhoina thabak asi tawba matamda chet ka karigumba wari amata sanaroidabani nakhoigi thabak tawfam thokpa adumak tumina tawduna layu hairambi. Tasengnamakidi Bohini amadi chet makhoi ani yamna luna tinaba marup amasuni. Matam kharagi mamangda chet na Bohemi gi punsibu kanbikhiba oirami. Masidagi makhoigi team adu workshop adu yaurakami. Workshop jorokpaga mafam aduda leiramliba guard amada nidanna yamna thawai usitaba mawongda chonglam chadaba kaya amasu tawrambi. Masida guard adudi aduki matik yamna sauningami. Adubu nidanbu guard aduna kari amata phuraamde maramdi lakliba team asi mafam asida thabak sunabagi damak aduki matik yamna maru oiba mioi singni. Masidagi prisoner sing adu makhoigi tawgadaba thabak sing adu tawnabagi damak thaurang tawrambi. Ngaihaki matung guard adu changaktuna thabak suriba makhoi sing adugi mafamda chocolate pirambi. Maramdi magi nupi hojik angang nupa macha ama poe adugi yamna harauraduna mafam asida thabak suriba prisoner sing asigi mafamda chocolate gel libani. Ngaihaki matungda captain aduna guard aduda hairi nangna tawriba adu yamna aranba thabak amani. Prisoner sing asidi yariba makhai makhoigi manakta naksalloidabani. Makhoi asidi sa singa chap manai. Makhoigi masada minungsi haibadu kari amata leite. Adubu guard asigi thamoidadi aduki matik yamna chamna khalambi. Prisoner sing asibusu kari sufatana khalluba tawde. Ngaihaki matungda Bohemi gi teamna
ꯃꯦꯆꯤꯟ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯦꯆꯤꯟ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯔꯛꯑꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯀꯦꯞꯇꯦꯟꯅ ꯕꯣꯍꯦꯃꯤꯗ ꯁꯤꯒꯅꯦꯜ ꯑꯃ ꯄꯤꯗꯨꯅ ꯆꯦꯠꯅ ꯃꯦꯆꯤꯟ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯦꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯦꯆꯤꯟ ꯑꯁꯤꯗ ꯈꯨꯅꯨ ꯑꯃ ꯆꯞꯇꯨꯅ ꯂꯩꯔꯦ, ꯑꯗꯨꯅ ꯃꯁꯤ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯦꯆꯤꯟ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯃꯦꯆꯤꯟ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯃꯦꯆꯤꯟ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯈꯨꯠꯂꯥꯏꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯑꯃꯗꯤ ꯒꯥꯔꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯇꯨꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯈꯨꯅꯨ ꯑꯗꯨ ꯃꯦꯆꯤꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯦꯆꯤꯟ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯌꯥꯝꯅ ꯊꯨꯅ ꯇꯧ꯫ ꯒꯥꯔꯗ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯃꯛ ꯃꯦꯆꯤꯟ ꯑꯁꯤ ꯅꯪ ꯆꯪꯁꯤꯟꯗꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯨꯆꯣ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗꯒꯤ ꯒꯥꯔꯗ ꯑꯗꯨꯅꯁꯨ ꯃꯦꯆꯤꯟ ꯑꯁꯤꯕꯨ ꯁ꯭ꯇꯥꯔꯠ ꯇꯧꯅꯕꯒꯤꯗꯃꯛ ꯕꯇꯝ ꯑꯗꯨ ꯅꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯆꯦꯠꯅ ꯌꯥꯝꯅ ꯁꯥꯎꯅ ꯒꯥꯔꯗ ꯑꯗꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯦꯆꯤꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯨꯅꯨ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯈꯨꯅꯨ ꯑꯁꯤ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯦꯆꯤꯟ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯅꯤꯗꯟꯅ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯇꯨꯅ ꯈꯨꯠꯂꯥꯏ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗꯒꯤ ꯈ꯭ꯔꯤꯁꯤꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯕꯣꯍꯦꯃꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯦꯞꯇꯦꯟ ꯑꯃꯗꯤ ꯒꯥꯔꯗ ꯃꯈꯣꯏ ꯑꯅꯤ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯑꯃꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯝꯃꯤ꯫ ꯕꯣꯍꯦꯃꯤꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯏꯔꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯆꯦꯠꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯕꯗꯤ ꯑꯩꯅ ꯀꯦꯞꯇꯦꯟ ꯑꯃꯗꯤ ꯒꯥꯔꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯍꯧꯖꯤꯛꯇꯤ ꯀꯦꯞꯇꯦꯟ ꯑꯁꯤꯁꯨ ꯑꯁꯣꯛꯄ ꯃꯁꯥ ꯑꯗꯨꯒ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯅꯈꯣꯏ ꯑꯃꯗꯤ ꯂꯩꯔꯤꯕ ꯄ꯭ꯔꯤꯖꯅꯔ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯣꯍꯦꯃꯤꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯀꯦꯞꯇꯦꯟ ꯑꯃꯗꯤ ꯒꯥꯔꯗ ꯃꯈꯣꯏ ꯑꯅꯤ ꯊꯥꯗꯣꯛꯈꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯣꯍꯦꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯣꯜ ꯃꯥꯁꯇꯔ ꯑꯃꯗꯤ ꯀ꯭ꯔꯤꯁꯤꯁꯨ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯗꯟꯅ ꯈꯪꯉꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯀꯦꯞꯇꯦꯟ ꯑꯁꯤ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯕꯣꯍꯦꯃꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯦꯠꯇ ꯒꯥꯔꯗ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯦꯠꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯈꯨꯅꯨ ꯑꯁꯤ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯍꯧꯕ ꯌꯥꯈꯤꯔꯣꯏ꯫ ꯃꯁꯤꯗꯒꯤ ꯕꯣꯍꯦꯃꯤꯅ ꯃꯦꯆꯤꯟ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯃꯥꯅ ꯃꯦꯆꯤꯟ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯆꯦꯠꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯈꯨꯅꯨ ꯑꯁꯤꯅ ꯁꯤꯕ ꯇꯥꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯒꯥꯔꯗ ꯑꯃꯗꯤ ꯀꯦꯞꯇꯦꯟ ꯑꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯀꯦꯞꯇꯦꯟ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯆꯦꯠ, ꯅꯪꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯎꯆꯦꯛ ꯃꯆꯥ ꯑꯁꯤꯒꯤꯗꯃꯛ ꯅꯪꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯂꯣꯏꯅ ꯐꯨꯗꯣꯛꯂꯤꯕꯗꯤ? ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯆꯦꯠꯄꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯆꯦꯠꯀꯤ ꯁꯤꯈ꯭ꯔꯕ ꯃꯌꯥꯝꯕꯕꯨꯁꯨ ꯄꯟꯗꯨꯅ ꯉꯥꯡꯉꯝꯃꯤ꯫ ꯃꯁꯤꯗ ꯆꯦꯠ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯀꯦꯞꯇꯦꯟ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯦꯠꯅ ꯁꯥꯎꯔꯤꯕ ꯑꯗꯨ ꯐꯥꯊꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯗꯨꯅ ꯈꯥꯝꯖꯤꯜꯂꯝꯃꯤ꯫ ꯕꯣꯍꯦꯃꯤꯅ ꯍꯧꯖꯤꯛ ꯈꯪꯉꯤ, ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯔꯤꯖꯟ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯁꯣꯏꯗꯅ ꯍꯥꯡꯂꯛꯂꯒꯅꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯗ ꯀꯌꯥ ꯑꯃꯕꯨꯁꯨ ꯆꯪꯁꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯅ ꯄ꯭ꯂꯥꯟ ꯑꯃꯕꯨ ꯁꯤꯜꯂꯝꯃꯤ, ꯃꯗꯨꯗꯤ ꯀꯦꯞꯇꯦꯟ ꯑꯃꯗꯤ ꯒꯥꯔꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯀꯦꯞꯇꯦꯟ ꯑꯃꯗꯤ ꯒꯥꯔꯗ ꯃꯈꯣꯏ ꯑꯅꯤ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯄ꯭ꯔꯤꯖꯟ ꯑꯗꯨꯗ ꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯥꯔꯗꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯦꯞꯇꯦꯟꯅ ꯂꯥꯎꯗꯨꯅ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕ ꯁꯤꯆꯨꯑꯦꯁꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯣꯍꯦꯃꯤꯁꯨ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯒꯥꯔꯗꯁꯤꯡ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯒꯥꯔꯗ ꯑꯃꯅ ꯑꯇꯣꯞꯄ ꯃꯈꯣꯏꯒꯤ ꯒꯥꯔꯗꯁꯤꯡ ꯑꯗꯨꯕꯨ ꯀꯧꯅꯕꯒꯤꯗꯃꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯣꯜ ꯃꯥꯁꯇꯔꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯒꯥꯔꯗꯁꯤꯡ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯣꯜ ꯃꯥꯁꯇꯔꯅ ꯒꯥꯔꯗꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯒꯥꯔꯗ ꯑꯃꯅ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯔꯝ ꯑꯃꯠꯇ ꯍꯪꯗꯕꯤ ꯒꯥꯔꯗ ꯑꯗꯨꯅ ꯑꯣꯜ ꯃꯥꯁꯇꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯩꯅ ꯍꯦꯛ ꯀꯥꯞꯂꯛꯄ ꯑꯗꯨꯗꯒꯤ ꯑꯣꯜ ꯃꯥꯁꯇꯔ ꯑꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯕꯣꯍꯤꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯣꯍꯤꯃꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯡ ꯑꯗꯨꯒꯤ ꯀꯟꯇ꯭ꯔꯣꯜ ꯌꯨꯅꯤꯠ ꯑꯗꯨ ꯊꯥꯗꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯋꯥꯔꯗꯦꯟ ꯑꯃꯗꯤ ꯑꯦꯝꯕꯨꯂꯦꯟꯁ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯋꯥꯔꯗꯦꯟꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯀꯔꯤ ꯑꯃꯠꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯁꯣꯏ ꯑꯉꯥꯝ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯆꯤꯞ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯗ ꯃꯥꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤ ꯃꯅꯨꯡꯗ ꯊꯣꯛꯄ ꯌꯥꯗꯕꯤ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯉꯝꯗꯦ꯫ ꯕꯣꯍꯤꯃꯤꯅ ꯀꯦꯞꯇꯦꯟ ꯑꯗꯨꯗ ꯏꯁꯤꯡ ꯈꯔꯕꯨ ꯄꯤꯊꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯁꯔꯦꯟꯗꯔ ꯇꯧꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯎꯕ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯩꯈꯣꯏ ꯄꯨꯝꯕ ꯁꯣꯏꯗꯅ ꯑꯣꯜ ꯃꯥꯁꯇꯔꯅ ꯇꯥꯈꯤꯕ ꯗꯁꯥ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯖꯦꯠꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯊꯣꯡ ꯑꯁꯤꯕꯨ ꯍꯦꯛ ꯍꯥꯡꯇꯣꯛꯄ ꯃꯤꯀꯨꯞꯇ ꯀꯦꯞꯇꯦꯟ ꯑꯃꯗꯤ ꯒꯥꯔꯗ ꯃꯈꯣꯏ ꯑꯅꯤ ꯈꯨꯗꯛꯇ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯂꯤꯕ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛ ꯅꯁꯥ ꯅꯁꯥꯅ ꯂꯣꯏꯅ ꯉꯝꯅꯕ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯉꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯇꯥꯔꯒꯅꯤ꯫ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯃꯦꯆꯤꯟ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯈꯨꯟꯅꯨ ꯑꯁꯤꯕꯨ ꯂꯧꯊꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯄꯨꯂꯤꯁ ꯆꯤꯞ ꯑꯗꯨꯅ ꯋꯥꯔꯗꯦꯟꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯉꯣꯟꯗ ꯄꯨꯡ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯤ꯫ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯧ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡꯒꯤ ꯑꯍꯦꯟꯕ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯔꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯋꯥꯔꯗꯦꯟꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯈꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯐꯒꯗꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯀꯦꯞꯇꯦꯟ ꯑꯃꯗꯤ ꯒꯥꯔꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕꯤꯗ ꯃꯄꯥꯟꯗ ꯊꯥꯗꯣꯔꯛꯎ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯣꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯣꯏꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅꯁꯨ ꯑꯦꯛꯁꯤꯗꯦꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒꯦ꯫ ꯃꯁꯤꯗꯒꯤ ꯕꯣꯍꯤꯃꯤꯅ ꯃꯦꯆꯤꯟ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯗꯤꯁꯥꯏꯗ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯣꯍꯤꯃꯤꯅ ꯀꯦꯞꯇꯦꯟ ꯑꯗꯨꯗꯒꯤ ꯀꯤ ꯂꯧꯗꯨꯅ ꯖꯦꯠꯀꯤ ꯃꯁꯥꯗ ꯄꯨꯟꯁꯤꯜꯂꯤꯕ ꯖꯣꯠꯂꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯅꯤꯗꯟꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯎꯠꯂꯝꯃꯤ꯫ ꯕꯣꯍꯤꯃꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯦꯆꯤꯟ ꯑꯁꯤꯗꯒꯤ ꯈꯨꯟꯅꯨ ꯑꯁꯤꯕꯨ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯁꯔꯦꯟꯗꯔ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯅꯤꯗꯜ ꯑꯃꯗꯤ ꯕꯣꯍꯤꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯔꯛꯇꯨꯅ ꯈꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯗꯟꯅ ꯕꯣꯍꯤꯃꯤꯕꯨ ꯃꯈꯥꯗ ꯅꯝꯖꯜꯂꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯆꯤꯟ ꯇꯝꯕ ꯄꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯕꯣꯍꯤꯃꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯖꯦꯠ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯗꯜ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯗꯨꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯗꯜ ꯑꯗꯨ ꯖꯦꯠꯅ ꯄꯥꯏꯔꯒ ꯂꯪꯊꯣꯔꯛꯄ ꯑꯗꯨꯗ ꯋꯥꯜꯗ ꯌꯩꯁꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯦꯆꯤꯟ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯖꯦꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯂꯩꯖꯕ ꯄꯥꯡꯒꯟ ꯄꯨꯝꯕ ꯂꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯦꯆꯤꯟ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯀꯣꯚꯔ ꯑꯁꯤ ꯐꯛꯀꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯆꯤꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯂꯦꯌꯔ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯅ ꯃꯦꯆꯤꯟ ꯑꯁꯤꯒꯤ ꯑꯍꯣꯕ ꯃꯈꯨꯟꯗꯒꯤ ꯈꯨꯟꯅꯨ ꯑꯁꯤ ꯍꯤꯡꯗꯨꯅ ꯌꯥꯎꯔꯒ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯎꯔꯝꯃꯤ꯫ ꯕꯣꯍꯤꯃꯤꯅ ꯖꯦꯠꯇ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯎꯆꯦꯛ ꯑꯁꯤꯒꯤꯗꯃꯛ ꯑꯁꯨꯛ ꯂꯨꯕ ꯗꯤꯁꯤꯖꯟ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯖꯦꯠꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯍꯤꯡꯅ ꯍꯤꯡꯅ ꯑꯁꯤꯕ ꯑꯃꯒꯨꯝ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯍꯤꯡꯅꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯑꯗꯨꯃꯛ ꯑꯁꯨꯝꯅ ꯂꯩꯅ ꯂꯩꯅ ꯑꯗꯨꯃꯛ ꯁꯤꯈꯤꯒꯗꯧꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯎꯆꯦꯛ ꯑꯁꯤꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗꯁꯨ ꯎꯆꯦꯛ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏꯗ ꯇꯥꯔꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯥꯅ ꯃꯦꯆꯤꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯦꯆꯤꯟ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯁꯜꯂꯕꯗꯤ ꯃꯍꯥꯛ ꯃꯦꯆꯤꯟ ꯑꯁꯤꯅ ꯆꯞꯈꯥꯏꯗꯨꯅ ꯁꯤꯒꯗꯣꯔꯤꯕꯅꯤ꯫ ꯃꯁꯤꯒ ꯀꯔꯤꯕꯨ ꯈꯦꯠꯅꯔꯤꯕꯒꯦ? ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯖꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯝꯕ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯈꯤꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯊꯥꯖꯩ ꯀꯔꯤꯒꯨꯝꯕ ꯈꯨꯟꯅꯨ ꯑꯁꯤ ꯑꯩꯅ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯥꯗꯣꯛꯄ ꯉꯝꯂꯕꯗꯤ ꯑꯩꯁꯨ ꯃꯄꯥꯟꯗ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯊꯣꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯋꯥꯈꯟꯗ ꯈꯟꯒꯗꯣꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯕꯨ ꯑꯩꯅ ꯊꯥꯗꯣꯛꯄꯤꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯄꯨꯟꯁꯤ ꯑꯃꯗꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯔꯠꯅꯔꯁꯤꯡ ꯊꯤꯖꯔꯨꯕ ꯑꯗꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯉꯝꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫
ꯕꯣꯍꯤꯃꯤꯅ ꯒꯥꯔꯗ ꯑꯗꯨꯗ ꯃꯦꯆꯤꯜ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯒꯥꯔꯗ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯍꯥꯟꯕꯗ ꯀꯦꯞꯇꯦꯟ ꯑꯁꯤꯕꯨ ꯍꯥꯟꯅ ꯃꯄꯥꯟꯗ ꯊꯥꯗꯣꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯦꯡꯕ ꯂꯣꯏꯅ ꯂꯤꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯅꯤꯗꯟꯅ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕꯒꯤ ꯃꯁꯛ ꯎꯠꯂꯝꯃꯤ, ꯑꯗꯨꯒ ꯅꯤꯗꯟꯒꯤ ꯋꯥꯈꯜꯗꯁꯨ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯀꯦꯞꯇꯦꯟ ꯑꯁꯤꯒꯤ ꯃꯐꯝꯗ ꯃꯥꯅ ꯑꯦꯇꯦꯛ ꯇꯧꯔꯨꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯦꯞꯇꯦꯟ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ꯫ ꯅꯤꯗꯟꯅ ꯈꯪꯍꯧꯗꯅ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯅꯤꯗꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯉꯛꯄꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯀꯦꯞꯇꯦꯟ ꯑꯁꯤꯗꯤ ꯅꯤꯗꯟꯒꯤ ꯃꯐꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯁꯥꯎꯕ ꯐꯥꯎꯔꯕꯅꯤ꯫ ꯕꯣꯍꯤꯃꯤꯅ ꯒꯥꯔꯗ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯦꯞꯇꯦꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯎꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯁꯤꯒꯅꯤ, ꯃꯔꯝꯗꯤ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯗ ꯅꯣꯡꯃꯩ ꯁꯣꯏꯗꯅ ꯀꯥꯞꯄꯛꯀꯅꯤ, ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯀꯥꯞꯂꯛꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯅꯪꯗꯤ ꯒꯥꯔꯗꯅꯤ ꯍꯥꯏꯗꯨꯅ ꯄꯥꯟꯅꯨ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ, ꯑꯗꯨꯃꯛ ꯅꯪꯕꯨꯁꯨ ꯄꯥꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯗꯣꯔꯤꯕꯅꯤ꯫ ꯕꯣꯍꯤꯃꯤꯅ ꯃꯈꯥꯗ ꯇꯥꯔꯤꯕ ꯆꯦꯟ ꯑꯗꯨ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨꯁꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯃꯦꯆꯤꯜ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯅꯪꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ꯫ ꯃꯇꯝ ꯑꯁꯤꯗ ꯒꯥꯔꯗ ꯑꯗꯨꯅꯁꯨ ꯃꯦꯆꯤꯜ ꯑꯁꯤ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤ ꯌꯥꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯄꯥꯟꯗ ꯄꯨꯂꯤꯁꯀꯤ ꯆꯤꯞ ꯑꯃꯗꯤ ꯋꯥꯔꯗꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯇꯧ ꯀꯔꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯁꯣꯜꯕ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯁꯨ ꯀꯦꯞꯇꯦꯟ ꯑꯃꯗꯤ ꯒꯥꯔꯗ ꯃꯈꯣꯏ ꯑꯅꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗ ꯈ꯭ꯔꯤꯁꯤ ꯑꯃꯗꯤ ꯒꯥꯔꯗ ꯃꯈꯣꯏ ꯑꯅꯤ ꯑꯇꯣꯞꯄ ꯔꯨꯝ ꯑꯃꯗ ꯈꯨꯠꯂꯥꯏ ꯂꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯈ꯭ꯔꯤꯁꯤꯅ ꯍꯥꯏꯔꯛꯏ, ꯆꯦꯠ ꯑꯁꯤ ꯑꯍꯥꯟꯕꯗ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯃꯤꯁꯛ ꯑꯃ ꯅꯠꯇꯦ, ꯃꯍꯥꯛ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ꯫ ꯆꯦꯠꯀꯤ ꯃꯌꯥꯝꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯆꯦꯠ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯌꯨ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨ ꯊꯛꯆꯤꯜꯂꯝꯃꯤ, ꯃꯗꯨꯗ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯗꯨꯅ ꯃꯥꯅ ꯊꯛꯂꯤꯕ ꯌꯨ ꯑꯗꯨ ꯍꯦꯟꯃꯟꯈ꯭ꯔꯦ ꯂꯦꯞꯅꯕꯒꯤꯗꯃꯛ ꯊꯤꯡꯉꯝꯃꯤ, ꯑꯗꯨꯕꯨ ꯆꯦꯠꯇꯤ ꯌꯨ ꯉꯥꯎꯕ ꯑꯗꯨꯅ ꯃꯇꯥꯡ ꯑꯗꯨꯗ ꯑꯐ ꯐꯠꯇ ꯀꯔꯤ ꯑꯃꯠꯇ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯊꯕ ꯉꯝꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯌꯦꯠ ꯑꯄꯟ ꯄꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯥꯅꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯄꯥꯅ ꯃꯥꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯠꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯆꯦꯠꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯟ ꯄꯨꯝꯕ ꯂꯣꯏꯅ ꯌꯥꯖꯔꯗꯨꯅ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯆꯪꯗꯨꯅ ꯁꯔꯦꯟꯗꯔ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯦꯆꯤꯟ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯗꯦꯟ ꯑꯗꯨ ꯊꯣꯡ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯣꯍꯤꯃꯤꯕꯨ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯀꯧꯔꯛꯂꯝꯃꯤ꯫ ꯕꯣꯍꯤꯃꯤꯁꯨ ꯊꯣꯡ ꯃꯄꯥꯟ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯗꯦꯟ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯋꯥꯔꯗꯦꯟꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯃꯐꯝꯗ ꯄꯨꯂꯤꯁꯁꯤꯡꯅ ꯊꯥꯈꯤꯕ ꯄꯨꯡ ꯑꯃꯒꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯔꯦ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁꯁꯤꯡꯅ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯕꯣꯍꯤꯃꯤꯅ ꯍꯥꯏꯔꯛꯏ, ꯑꯇꯣꯞꯄ ꯄꯨꯡ ꯑꯃꯒꯤ ꯃꯇꯝꯒ ꯄꯤꯈꯣ, ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯗꯤ ꯑꯩꯈꯣꯏꯅ ꯈꯨꯟꯅꯨ ꯑꯁꯤ ꯃꯦꯆꯤꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯁꯣꯏꯗꯅ ꯂꯧꯊꯣꯛꯄ ꯉꯝꯃꯒꯅꯤ, ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯣꯏꯗꯕꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯦꯞꯇꯦꯟ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯝꯃꯤ꯫ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯨꯟꯅꯨ ꯑꯃꯠꯇꯕꯨ ꯂꯩꯇꯦ, ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯇꯣꯞꯄ ꯄꯨꯡ ꯑꯃꯒꯤ ꯃꯇꯝꯒ ꯅꯈꯣꯏꯗ ꯄꯤꯔꯒꯦ, ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯅꯈꯣꯏꯅ ꯒꯥꯔꯗ ꯑꯃꯗꯤ ꯀꯦꯞꯇꯦꯟ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯕꯣꯍꯤꯃꯤꯗ ꯍꯥꯏꯔꯛꯏ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯁꯨꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯔꯤꯛꯁ ꯑꯁꯤ ꯂꯧꯔꯤꯕꯅꯣ? ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯔꯛꯁꯣꯞ ꯑꯁꯤꯗ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯅꯪꯕꯨ ꯄ꯭ꯔꯤꯖꯟ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯀꯦ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯕꯣꯍꯤꯃꯤꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯁꯥꯒꯤ ꯀꯥꯟꯅꯅꯕ ꯄ꯭ꯔꯤꯖꯟ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯑꯁꯤ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯀꯟꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯕꯣꯍꯤꯃꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯑꯁꯤꯕꯨ ꯄꯨꯜꯂꯤꯕ ꯆꯦꯜ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯀꯦꯞꯇꯦꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯅꯤꯗꯟꯅ ꯌꯥꯔꯝꯗꯦ꯫ ꯕꯣꯍꯤꯃꯤꯅ ꯍꯥꯏꯔꯛꯏ,
ꯑꯩꯅ ꯊꯥꯗꯣꯛꯀꯗꯧꯔꯤꯕ ꯑꯁꯤ ꯀꯦꯞꯇꯦꯟ ꯑꯁꯤ ꯈꯛꯇꯃꯛꯅꯤ ꯑꯗꯨꯒ ꯒꯥꯔꯗ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯕꯣꯍꯦꯃꯤꯅ ꯃꯅꯤꯡꯗ ꯏꯟꯅꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯄꯨꯂꯤꯁꯀꯤ ꯆꯤꯞ ꯑꯗꯨꯅ ꯅꯣꯡꯃꯩ ꯃꯈꯣꯏ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯕꯣꯍꯦꯃꯤꯅ ꯌꯥꯝꯅ ꯊꯨꯅ ꯀꯦꯞꯇꯦꯟ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯆꯤꯡꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯄꯥꯟꯗ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯄꯨꯂꯤꯁ ꯆꯤꯞ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯝꯃꯤ ꯄꯨꯂꯤꯁꯀꯤ ꯆꯤꯞ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯒꯦ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯦꯞꯇꯦꯟ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕ ꯃꯊꯧ ꯇꯥꯏ ꯃꯇꯝ ꯑꯁꯤꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯇ꯭ꯔꯛ ꯑꯃꯗ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯥꯏꯗꯨꯅ ꯊꯧꯖꯤꯜꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯗꯨꯅ ꯃꯦꯆꯤꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯨꯟ ꯑꯃꯕꯨ ꯍꯨꯠꯇꯨꯅ ꯕꯣꯍꯦꯃꯤꯅ ꯃꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯈꯨꯅꯨ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯤꯕ ꯑꯗꯨ ꯈꯨꯅꯨ ꯑꯗꯨꯗꯤ ꯃꯈꯨꯠꯅ ꯂꯥꯝꯕ ꯂꯧꯊꯣꯛꯄ ꯐꯪꯂꯝꯗꯦ ꯃꯁꯤꯗꯒꯤ ꯅꯤꯗꯟꯅ ꯀꯇꯔ ꯃꯦꯆꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯦꯆꯤꯟ ꯑꯗꯨꯕꯨ ꯀꯛꯊꯠꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯈꯨꯟ ꯑꯃ ꯍꯨꯠꯅꯕꯒꯤꯗꯃꯛ ꯃꯐꯝ ꯆꯥꯕ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯦꯆꯤꯟ ꯑꯁꯤꯗ ꯍꯨꯠꯀꯗꯧꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯆꯦꯠꯅꯁꯨ ꯃꯦꯆꯤꯟ ꯑꯁꯤꯕꯨ ꯐꯀꯥꯏꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯃꯥꯒꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯕꯣꯍꯦꯃꯤꯅ ꯀꯦꯞꯇꯦꯟ ꯑꯗꯨꯗꯒꯤ ꯈꯨꯠꯂꯥꯏ ꯊꯝꯂꯤꯕ ꯔꯨꯝ ꯑꯗꯨꯒꯤ ꯁꯣ ꯑꯗꯨ ꯂꯧꯔꯝꯃꯤ ꯃꯄꯥꯟꯗꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯋꯥꯔꯛꯁꯣꯞ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯨꯡꯗꯅ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯗꯨꯅ ꯋꯦꯜꯗꯤꯡ ꯃꯦꯆꯤꯟ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯃꯦꯆꯤꯟ ꯑꯁꯤꯕꯨ ꯀꯛꯊꯠꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯋꯦꯜꯗꯤꯡ ꯃꯦꯆꯤꯟ ꯑꯁꯤ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯃꯁꯤꯗꯒꯤ ꯀꯦꯞꯇꯦꯟ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯇꯨꯅ ꯋꯦꯜꯗꯤꯡ ꯃꯦꯆꯤꯟ ꯑꯁꯤ ꯁꯤꯖꯤꯟꯅꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟꯗꯅ ꯄꯨꯂꯤꯁꯀꯤ ꯆꯤꯞ ꯑꯗꯨꯅ ꯇꯧꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯋꯥꯔꯛꯁꯣꯞ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯅꯕꯒꯤꯗꯃꯛ ꯕꯣꯝ ꯐꯤꯠ ꯇꯧꯍꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯦꯆꯤꯟ ꯑꯁꯤꯁꯨ ꯃꯥꯏ ꯄꯥꯛꯅ ꯍꯥꯡꯗꯣꯛꯄ ꯉꯝꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯨꯅꯨ ꯑꯁꯤꯗꯤ ꯃꯊꯟꯇ ꯄꯥꯏꯊꯣꯛꯈꯤꯕ ꯉꯝꯂꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯅꯣꯡꯃꯩ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯅꯝꯂꯝꯃꯤ ꯈꯪꯍꯧꯗꯅ ꯆꯦꯠ ꯌꯥꯝꯅ ꯊꯨꯅ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯀꯦꯞꯇꯦꯟ ꯑꯗꯨꯕꯨ ꯃꯉꯛꯁꯝꯗ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯑꯗꯨꯕꯨ ꯃꯉꯛ ꯂꯩꯊꯦꯛꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯒꯥꯔꯗ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯆꯦꯠꯅ ꯈꯨꯅꯨ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯏꯁꯤꯡ ꯍꯩꯗꯨꯅ ꯈꯨꯅꯨ ꯑꯗꯨꯕꯨ ꯆꯥꯝꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯨ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯆꯤꯞꯀꯤ ꯀꯥꯡꯕꯨ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯋꯥꯔꯛꯁꯣꯞ ꯃꯅꯨꯡ ꯑꯁꯤꯗ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯤꯅ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯃꯦꯆꯤꯟ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯆꯦꯠꯇꯤ ꯂꯦꯞꯈꯠꯂꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯅꯨ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯅꯤꯡꯇꯝꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯆꯦꯠꯅ ꯂꯦꯞꯈꯠꯂꯛꯄ ꯑꯁꯤꯗ ꯄꯨꯂꯤꯁꯀꯤ ꯆꯤꯞ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯆꯦꯠ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯤꯔꯝꯃꯤ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯆꯦꯠꯅ ꯁꯤꯕ ꯑꯁꯤꯗ ꯃꯈꯣꯏ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯈꯨꯅꯨ ꯑꯗꯨꯗꯤ ꯃꯅꯤꯡꯇꯝꯅ ꯊꯥꯗꯣꯛꯄ ꯉꯝꯈ꯭ꯔꯦ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅꯁꯨ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ ꯄꯨꯂꯤꯁꯀꯤ ꯆꯤꯞ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨꯁꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯒꯥꯔꯗ ꯑꯗꯨꯅ ꯃꯇꯨꯡꯗꯒꯤ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯅꯣꯡꯃꯩ ꯀꯥꯞꯇꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯒꯥꯔꯗ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯔꯥꯟ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯈꯣꯏꯁꯤꯡꯗꯤ ꯆꯦꯠꯅ ꯂꯣꯏꯅ ꯈꯨꯠꯂꯥꯏ ꯑꯣꯏꯗꯨꯅ ꯁꯤꯖꯤꯟꯅꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯈꯤꯕꯅꯤ ꯑꯁꯨꯝꯅ ꯒꯥꯔꯗ ꯑꯁꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯄꯥꯅꯤꯁꯃꯦꯟ ꯑꯃꯠꯇ ꯄꯤꯗꯕꯤ ꯃꯈꯣꯏꯁꯤꯡꯕꯨ ꯃꯈꯣꯡ ꯃꯈꯨꯠꯇ ꯖꯣꯠꯂꯤ ꯄꯨꯟꯗꯨꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯄ꯭ꯔꯤꯖꯟ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯆꯦꯠ ꯑꯁꯤ ꯃꯈꯣꯏꯒꯤꯗꯃꯛ ꯍꯦꯔꯣ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯃꯔꯝꯗꯤ ꯆꯦꯠꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯤꯕ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯥꯟ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯀꯨꯞꯁꯟꯕꯤꯔꯝꯂꯕꯅꯤ ꯑꯗꯨꯒ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯊꯋꯥꯏꯁꯨ ꯊꯥꯗꯣꯛꯈꯤꯕꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯄ꯭ꯔꯤꯖꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯐꯥ ꯑꯄꯨꯟ ꯇꯧꯗꯨꯅ ꯃꯤꯒꯤ ꯃꯤꯈꯥꯗ ꯍꯤꯡꯕ ꯑꯗꯨ ꯃꯥꯅꯁꯨ ꯀꯔꯤꯁꯨ ꯄꯥꯝꯂꯝꯗꯦ ꯃꯗꯨꯒꯤꯗꯃꯛ ꯃꯍꯥꯛ ꯁꯥꯟꯇꯤ ꯂꯩꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕꯅꯤ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ